Manipur ki Sursanpur ki Nupi ahum lupa crore mari henbagi drug ka konana Shillong da phare hare. Sursanpur district ki Shillong tamna drug pudun lakiba Manipur ki Nupi ahum Shillong ki nupa ama lupa crore mari henbagi drug ka konana Meghalaya Anti-Narcotic Task Force amadi police ki apun bakangbu amana is Jayantia Hills District ki Umakyang Police Patrol Check Post manakta phare hare. Pausna hai thasagi taraga tarukta Sursanpur ki Shillong tamna singnaninga oba maongda Maruti Suzuki ama lakpada police ki kangbu asina police patrol check point manakta khamduna gari sing check toba matamda fakibane haire makoina tongduna lakpa Maruti Suzuki adu check toba ki thabak sathaba matamda carry bag amada tongan ba sapon cap marphuda haptuna purakhiba heroin gram 961.33 ka konana nupi ahum phagat ki bane haire pharaba nupi singadudi Manipur ki kimnai sahi kunthraum dim khoting sahi nifu taret ngaiting sahi nifu kawi makoina drug sing adu Sursanpur dagi purakpani haiba wahang pahong sathaba matamda khangba ngamlai fagalaba drug sing adu lupa crore mari rongki mamal oigani hairi makhatana nungthil pung 2:15 taba matamda su khalai Harriet police station ki manuk sanba bindi hati village ta sathakiba operation da Sursanpur district dagi pusilaki ba heroin gram 91.86 ka konana miyoi amasu phagat ki pharba miyoi adu Shillong dagi madana riting Lestagi Isak El Zote Kawi Sahi Kun Gatarum Sure Hari Mahak Sursanpur dagi Shillong tamna passenger bus ama tongdura drug singadu Shillong tamna puduna lakhibane angondagi phagalaba drug singadu lupa lak niphurongi mamal oigani hari drug ka konana farbo mio sing NDPS ki makhada case am restart tawbaga loinana makhata na thijinbagi thabak sa thaba haukhre haina paosina hairi Assam the train at home bada nupi ahum sire ayuk angan bada walking satpa nupi ahum train at home bagi thaudok ta ngasi laikidre hairiba thaudo ase ngase ayu angan bada Assam ki boko da leiba Bamunigaon railway station manakta thokibane laikidra nupi ahum adu boko gi Zatabari number 2 village dagi Uttarada sahi yankhai Rumida sahi kunthraum toy amade Karabi Mali sahi kuntramanga kawi thaudo adubu mitna uhawa singna police ta paudong khibagi matungina de makhoi ahum walking chalingai matamda Bamunigaon railway station ge level crossing gate number 240 yorko matamda Guwahati tamna lapkiba train ani thainabagi thaudok ta train thongkibani haire thaudok thokom da mafam adugi miyoi sing amadi police person sing laktuna yengsin khibaga loinana asiba haksang sing police na thaudok thopam dagi lokhatkre mafam adugi khunja sing na phongdorokpagi matungina de mamangda su thaudok asigumna thokhiba thaudok singda miyoi kunrom laikhidre maram aduna authority singna mi yengsangbi-raga chapchaba maram sing miyamda khanghanbigadabani haire Independence Day numita Indian flag khongpa na kauruba Manipur dagi naha ahum Assam dagi nupi principal ama Assam police na phare haire North East ki lalhau rup sing na India ke Independence Day thoram boycott tawre haina lauthokiba adugi manung Assam ki capital city oiriba Guwahati da India ki masu ahum ki phirar khongpa na kauba yauna ekai khumna da bagamari leinana Guwahati police na Manipur ki sahi nauriba angang ahum phare haire Pausna makhata na hairibana social media da angang ahum maduna India ki masu ahum ki phiral khongpa na kauba yauna ekai khumna da ba utpagi thawong sing adu viral oirakpadagi Guwahati gi pani khaiti outpost da laiba Guwahati police ki kangbu amana makoi sing adu phagat kibane angang ahum maduna India ki masu ahum ki phiral ekai khumna da ba amasung khongpa na kauba ki thawdo adu Assam ki capital city oiriba Guwahati gi sidai oina laiba Khankargaon haiba mafam aduda August 15 Independence Day numit ki numidang athengbada thokibane thawdo adu ki matang da police ki pauna hairibana angang ahum aduna yu ngauraga thawong adu sathakibane thawdo aduna maram oiraga miyamda nungaitaba thohankibane angang sing aduna sathariba thawong sing adu local gi miyoi kharana mobile phone da record tawraga madugi footage sing adu social media da thakalakpadagi miyam paksana khangnarakpaga loinana thawdo adu da senariba miyoi sing adu phaduna matik saba action lokhotgadabani haina demand tawnarakhi social media da thawdo adu gi video footage sing paksana viral oirakhiba aduga mari leinana police ki maikaidagi athuba da action lokhotuna maduda senariba makhoi ahum adu phagat kibane Guwahati gi pani Khaiti outpost ki in charge Brozen Neji gi maikaidagi phongdokibada India gi masu ahum ki phiral ikai khumnadaba amasung khongpa na kaubugi thawong sathakibadu ga mari leinana makhoi ahum adu Bhartiya Naya Sanhita BNS ki section
61 Clause 2 and 350 Clause 2 amasung The Prevention of Insult National Honor Act 1971 gi Section 2 gi makhada makhosing adugi mathakta FIR lokhatlei adumapu farba makhoi ahum adu juvenile oibana ngasi nithokaba numita Child Welfare Committee da puthokre makhoi gi mathakta kari action lawgadabano haibadugi matangda Child Welfare Committee na lepkani case adugi matangda makhata na investigation chathari haire atopa thodo amadana haukiba thang junumit ke ayukta Assam gi Nagaon district ta lereba school amagi principal Nupi amana August 15 Independence Day thauronga mari lenana school gi campus da singkhatkhiba Indian National Flag adu singtharaba matung makona kauraga thupchinbagi video ama viral oirakpadagi ngarang Assam police na thaudo adu da chenariba principal adu phare haide pharaba principal adu gi mamingna Fatima Khatun kawi principal asina phiral adu bu singtharaba matung flag pole adu lautharaga lemai da thamkhe madugi matung da national flag adu magi makhong da thamlaga makhugi matenga loinana thupchinna bohonakhe thaudo adu gi video footage adu social media da viral oirakpadagi Guwahati police na mioi adu phagat khibane August 15 Independence Day numita principal Nupi adu magna school adu gi chhatra sing yauna pangthokiba thoram amada Indian flag adu singkhatkibane aduga mathangi numit August 13 thangju numit ke ayuk pung 3 makhai tabada maha matomta school adu da laklaga gate adu hangdoktuna sanglaba matung flag adu bu singtharaga makhong yauna flag adu bu thupchinna bohonakiba thodo aduna maram oiraga Prevention of Insult to National Honor Act 1971 gi makhada phagatkhibane loinana principal adu court puthoklaba matung numit 13 gi judicial remand lokhatkre haire Napat ki IDP sing na makhoi karamba matamda mayumda sanghangadawribano haina kumbi gi MLA gi da thomjinkhre haidi haukiba sahi 2023 gi May 3 dagi hauna tholakhiba irang asina maram oiraga mayum kai thadoktuna lanjena khraba tongan ba relief camp ta leiriba kumbi kendra gi manung channa napat ki IDP sing na ngasi kendra sigi MLA su oiriba S Prem Chandra gi yumda thomjinduna makhoi kyang kuina relief camp ta thamgadawribano karamba matamda mayum sangba yahangadawribano makhoi bu yumda athubada hanjal hanna bohona biu haina ngasi sala Konjinda laiba MLA asigi yomda thomjinduna dabi tawkhre IDP singi khongjang aduga mari leinana MLA asigi yomda miyamgi oiba mifam amasu pangthokre mifam aduda borayangbe amasung Saiton GP gi administrative committee gi maro oiba thaupu basing amasung BJP kumbi mandal gi president su saruk yakhe thoram aduga mari leinana MLA na haikibada kanglok ki irang asi mamangi matamga yengnarubada hojikti tamna shanti lakpa haure central government gi maikai irang asina lanjelaktuna tongan ba relief camp ta sangjafam lauduna IDP sing mayumda hongjin hangadabane napat ke IDP sing na makhoi gi mayumda hanbada lathok lansin tawriba thong asi samjinaba mari lenaba singda taksin basu laikhre thong asi gi phibam kari karamba tangkakta leiriba gi haibadu sayol amagi manungda miyanda khanghanna bahonage asigumba warabada politician singna rajniti gi akhuba miyengda thabak tawba chumde bot ki mikhal matamda adum thengnasi MLA ama oina mahaki tawpam thokpa mathau sing sapchana pangthokane haina phongdokhe Jenims ki intern singna makhoigi stipend matamga sunana piyu haina protest athakre Jenims ta intern tawriba medical mahiroi singna makhoigi phangpham thokpa stipend matamga sunaba ongda pigadabani hairiba si Jenims ki ladies hostel number 1 da sit in protest khongjang sangsin khre khongjang aduga mari leinana Jenims students union gi president Laisam Lenin na haikibada Jenims ki medical students singda hojik pidiba stipend asi 2015 da lepkiba sang adune matamgi matungina pochai gi mamal hengatpa amasung awonba kya laklabusu haukiba sahi tararongi matamasida Jenims ki stipend ya hongba amta laitre maramaduna makhoi stipend asi matamga sunaba maongda pibiu haina formal oina government ga mari lenaba authority sing amasung Jenims ki authority da aiba serol piduna wakat khrabasu haujuk phawba madugi positive response amata laktre maramaduna Jenims ki medical students sing punna khanaraba matungda sit in protest sangsinaba gi phireb ase laukhibane demand asi phangdre phawba khongjang handopagi wafam amata laite haina phongtokhe Biren ge audio tape ki case Manipur da hujik thok leba kalu ki irang asiga mari lenana Manipur ge chief minister oiramba nongthombam Biren ki ni haiba audio tape ama ki matang da Supreme Court na chatharapa case ki makha taba hearing hayeng chatharaga ni haide hiram asigi matang da forensic report pi khalak na ba court na wangjawnana khangalakpa laikhrabani haide namthak tawraga sahi nauribi nupi masa phamla luba meoi ama sahi kunithoi phadok pikre sahi nauribi nupi masa ama bu namthak tawraga phamla luba gi maralda meoi ama sahi kunithoi jail da thamba ka loinana lupa lising taramathoi fine thi na ba khangan khre fast track special court number 2 gi Judge W Tonen gi court ta sentence hearing satharaba matung da Kaksing district ki Waikhong police station manung sanna leiba tokpa sing mayai lekai dagi oinam Robin Chandra Singh sahi nipumanga kawba meoi ama sahi kunithoi jail da thamna ba wail pi khibani case asigi sentence
sentence hearing satharakpada Special Public Prosecutor M.Biren mara lairaba miyoi asibu Prevention of Children from Sexual Offences POCSO Act 2012 ki makhada khwaidagi kanba serak pibinaba taksinki AKS ki maikai Advocate L. Indra Kumar Singh na lepki August 13 da court asina oidam Robin Chandra Singh bu POCSO Act 2012 ki section 419 ki makhada mara laire haina conviction piba laikhrabani madugi matung tarakpada ngasi sentence hearing satharaga mara lairaba miyoi asibu sahi kunithoi jail da thambaga loinana lupa lising 13 fine thinaba khangan kibani hairi sentence hearing sathanaba gidama oinam Robin Chandra Singh bu ngasi sajiwada laiba Manipur Central Jail dagi court purakhi Special Public Prosecutor na mara lairaba miyoi asi akan maserak pibaga loinana victim oihaudabi nupi masa aduda compensation oina lupa lakh 8 pibinaba wafam court thamki hairi China ki scientist singna angang pokpa ngamgadaba robot semgatpa ngamle hairi singthaningai oiba moongda reproductive technology sakholakpaga iroinana China ki scientist singna malemda ahanbo oina angang pokpa ngamgadaba robot semgatle Guangzhou da leba Kaiwa technology na maru oiba thodang lauraga paikhatliba thorang asigi makhada puthokliba robot singna asengba mioibaga sap manaba moongda tha tara naupuraga angang pokpa ngamgani haina report amana phongdorakle Singapore gi Nanyang Technological University ki PhD graduate Dr. Waki Fengi Liching Makada Paikadliba Torang Asna Madam Oirega, Angang Unabaga Marilena Kudungsa, the Bakayamaro Maya Nariba Mioshing that sound Mateng Oiregani, Kumza 2026 the Mapung Pana Putona Bandam Tamliba robot Amasangat Pada, Saurana US dollar 14,000 Sangadauri, Yumpalapa Mate Manauki Amametamasa over Pangdabagi Awabakaya Maya Nabayauri, Adubu Sainagi scientist Singna, Semgalakliba robot Asigi Matengna, Arriva Monga, Mamitamasa over Pangalagani Heidi.